Tungan social media ki maruoiba e-pau post khara miyam da share tawjage. Assam ki Dergaon IRB training center da Meitei trainee ama siduna leiramle. Assam ki Dergaon IRB training center da training tawriba Meitei trainee ama siduna leiramle. Ngasi ayuk tumba hagulakte haidon yengluba matamda siduna leirambani hairi. Laikitraba trainee asi konthawjam kendra ki manung sana leiba Nambol Kha Jiri dagi Subhash Chandra Mangang Allies Nauton kawi hairi. Mahak matau karamna Siramle bono haiba sabsana khangba ngamdri haina asumna phongdorokle. Ngasi nongalamdai pung ohum khara helakpa adwaida Youth of Manipur gi sinthangamba laurembam amadi Thaumi ohum police na phajin khre hairi. Kumza 2024 gi mamangda sakti pairamba singna North East India pumba asi lona yadaba mongda drug lalonba singi hot spot ohen khibani haina Amit Shah na phongdokre hairi. Delhi da satuna khongjang sangsin haina phongdokhiba adu matam kharagi oina handokre. Prime Minister Narendra Modi na sayol amagi manungda lanjanaduna leiriba inmate sing masagi mayumda hajilangani haina thajaba pidrabadi Delhi da satuna masa mathanta sijabagi khongjang sangsilagani haina Torbung Panchayat Victim Committee gi co-convener na phongdokhi wafam adu matam khargi oina handokle hairi. Wafam asi ngasi committee gi co-convener Moirangthem Roger Meitei na Moirangda paumi singa unabada phongdokhibani hairi. Mahakna makataradun hai ngasi Moirang AC gi MLA Thongam Santi Kumbi AC gi MLA Sanasam Premchandra namayai tangbal loduna DC Bisnupur L Bikram SP Bisnupur amadi makok thongba official singa unaduna wari sanaraba matung committee asina lengakta thamkiba dabi sing lengakna tha asigi manungda thabakta onthok pirakani haina thajaba pirakpadagi khongjang asi matam khargi oina handokhibani hairi. Karigumba lengakna thabakta onthok piraktaba tarabadi makhatana khongjang changsinaba warepsu laukhre haina pawasina sumna makhatari. Kom phurumna Manipur gi ngamkhai kaiba yaroi haiba phirep laukhre. Kom phurup ki apex body ama oiriba Kom Union Manipur ki sahi gi mifam ngasi New Sekon da leiba KR Lane Community Hall da pangthoktuna Manipur gi unity amadi ngamkhai kaiba yaroi haiba phirep laukhre. Mifam asi pangthokpa loirba matung paumi singa unabada Kom Union Manipur gi President Sarto Ahau Kom haina Kom phurup ki apex body ama oiriba Union asigi ngasi pangthokhiba sahi gi mifamna Manipur gi ngamkhai amadi apunba gi saktam kaiba yaroi haiba phirep laukhibani hairi. Manipur da housing thokliba irang asida Kom phurup ki oinadi neutral oina leigani haibaga loinana athuba matamda mahusa gi punsida hanjilaknaba honaminasi hainasu appeal tawkhi hairi. Manipur ki Martian Erengbamna Top Model of the Universe da title mari lobungam khrei title singadudi First Runners Up title Best Physics title Best Face title Best Catwalk title asina singba title singasi Top Model of the Universe da lobungam khibani hairi.